Prakash Jawadekarna se Minister Okram Ibobibu Kangluk Marakta Khaibung Tahandona government paina mohonare haina maral sikre. Election mayada no district sing lokthok pa haibasi Manipur government kudung thiba barton tawbaga samane haina Parhat Singh Patel na hongdokre. Anong district tarit sing hibasi Congress government asagi matam kuina tagi manglagla pamangla ni haina Minister Okendro na hongdokre. Transporters and Drivers Council ki steering pai dab ki khongjang handokre ngasi escort kaloina na masing yamlaba gari sing zeribam tam na sangsin kre. Amasung SSU singzamaina aim khabam lamkai ba panjal om ani da maiti ba piduna CC meet ki quarter final sangkre. Mayam kurumzari adom ni yengbi bas impact news ni ai keke toksom na hoje pungta se phawik maruga pausing mayam da pizari Union SRD Minister Prakash Jawadekarna se Minister Okram Ibobi Singh se mioi marakta khaibung phayung tana handona government paina ba sana ba misakni haina maral sirakli BJP Manipur Pradesh ki niti aibat sutekleba office ta paumi singa unabada Prakash Jawadekarna makha taraduna Congress haiba party asi sel na vote laiduna sasan faina na bahona ba sasan paira kandana Sel tasin na bahona ba party ni lamdam masida hojik thole economic blockade ase Congress government na thogan bani haina phangdokhi Manipur gi miyam na ahong ba mangairi BJP na madagi ahong ba du purakani BJP gi agenda di naha kodimak mahi tamba phangan ba thabak phangan bani handaki mikhal asida BJP na soidana mai paktuna sasan paigani haina Prakash Jawadekarna makha takhi Minister ga paumi singa unabada BJP Manipur Pradesh ki lusing ba singchu sarugyakhi Some districts have been created with demand, some have been created without demand also. See, all these funny things he does on the eve of election. Why he was sleeping for 15 years, if it was genuine? State government is responsible for this blockade and it must remove. And central government is ready to help in any way. But it is the responsibility of the state government, law and order. We will make a history in Manipur and we will record a historical win in Manipur, a decisive win. Our doors are open for those who are good and whose image is good. Congress and what they have done, looted. They have looted the country. Sagolban Mandal BJP na sindro ngasi moirang lerak masinda ngasi nomoy oiba BJP ki political mifam ama pangthokre mifam aduga mari laina na lagliba assembly mikhal asige damag Manipur ki in charge ki thaupuri ba Union Human Resource Development Minister Prakash Jawadekarna National Sports University sabagi matangda paladona university asi sanana ba se Minister Okram Ibobida mafam piu haibagi mathau tararoi Mathangi tamda BJP ki government soidana lakpagaloina na BJP ki government na university asi saragani anoba government lakpagaloina na Imphal Ziribam lambi amadi Imphal Dimapur lambi ani asi pakthok saukthokpagaloina na aeroplane taba yaba mongda semlagani haiki ngasigi mifam adu da saruk yakhiba BJP Manipur in charge Parhat Singh Patel na Congress party na sahi taramanga sumna government parakpada kayarak hana miyam da economic blockade ki asoba khudol amadi pire haina phangdokhi मणिपुर के युवा युवतियां इतना अच्छा खेलती है उनके लिए हम स्पोर्ट्स यूनिवर्सिटी बनाएंगे इबोबी सिंह ने कहा कि कहाँ है स्पोर्ट्स यूनिवर्सिटी अरे भाई आपने जगह नहीं दी फिर विजय गोयल आए उनको लेकर गए एक गड्ढा दिखाया बोले यहाँ स्पोर्ट्स यूनिवर्सिटी होगी हमने कहा ऐसे जगह नहीं होगी अच्छी जगह चाहिए लेकिन अब हम इबोबी सिंह से जगह नहीं मांगेंगे हम सत्ता में आएंगे और स्पोर्ट्स यूनिवर्सिटी अच्छी जगह बनाएंगे ये मैं आपको कहना चाहता हूं Imphal West ki manung san leiba Kautruk Senjam Chirang amadi Senjam Kunok Sports University sanaba ministry na ayaba pirakhraba matung ngasi amju gi president yauna paumi team amana mafam adu gi phibam yangsin kre ngasi khongset adu da amju gi president wangkhemsa chamjai na phongdokhibada se minister Okram Ibobina of Sports University asi athu matam da saba hongna ba Manipur gi mafam ama hekta da sabada akai ba leiti haiba phongdokhibadu lamdam masigi sanori singa madi miyam gi khallaga
हाइखेबनी हाइना लवी हारिबा मफम असिदा यूनिवर्सिटी असि साबदा लमदम अदुगी मियामना अहानबगी ओइना लम एकर 153 का खरा हेना मिनिस्ट्री दा पीदुना लेरे मसिगी मथक्ता हारिबा मफम असी सिटी दगी पंगलाब लातबा इसिंग नुंसित सेंगबा मरमना सानारोय सिंगी ओइनासु साना मफम अमा ओइगनी हाइना फोंदोखी ngasi thorom atu saruk yakiba National Sports University Construction Demand Committee ki Vice President Hong Sangbam Rupabanna University asi sarakpaga iroinana amju gi damak lam khara suk katnana ba khaknana ba committee na thorang tauri haina phongdokhi Sen aku state government su aku pedilian super wa yabagi assembly pass tokibdo adu thabak ta ontok boina sondari kari mata aku lam sokta lo sokta bachani center na twari re kari hairi state na kari hairi hayu puna da kuna luena khumdi laganda aseng phembo do kuni mediana Gramen da center government da government utpa heba si mathau tai haibi damak ta kuna ngasi gi sumaina ko team masilak sabani adra mathang da ko na mo jai tv lo kun so kuna sanga kanda mafam madura lo laing area oibuda lebak thumna kiam sanga da ba lel gi aku dispute tawra kiam legi ba competition people ke kiti purum kan pigi da ba heba do adu so ko maya putu bokti haire nangere unare du ambak kanda amjuna sinjera kanda mafam madura ko mafam sing se sang document sing purum mak chakuna sala kanda adu so ko jing Election thani khakta ngairaglaba matam sida district lauthokliba si state government Manipur mai sak pama mali haina BJP Manipur in charge Pradhan Singh Patel na phongdokre Mahila Morcha BJP Manipur Pradesh to sendona economic blockade ke bayokta ngasi rally ama satki rally edu bulam thaba yawba lakpada paumi sing hangba wahangi paukomoina wafam asi Patel na phongdokhibani rally edu dat Manipur ke tongan fam sing degi lakpa Mahila Morcha BJP Manipur Pradesh ki mioi songa rom na saruk yakhi loina national highway ngakpa ngamdaba minister sing pham thadu u haina iba play card sing sijina ki baga loina na kolau kya sulauki अगर जिले बनाने थे जिले ज़रूरी थे तो 15 साल से वही थे कोई अपोजिशन तो था नहीं तब बनाते तो मैं मानता कि वो अच्छा चाहते हैं मणिपुर का अभी तो मुझे लगता है कि वो मणिपुर में आग लगाना चाहते हैं थवाई नुंगाइतना हंगजबा अखोगी मणिपुर दा लेरिबा नुपी पुनमकी खुलाउदा हंगजरियबा अखोई अहम सुब नुपी लान थोकलसिराबा अखोई अहम सुब नुपी लान थोकलपा ngaibiribra अखोगी मणिपुर गवर्नमेंट तौबिरिसिबु मफम थादो मसि मतिक चादरे सरकार सेम्बा हैत्रे शासन तौबा हैत्रे हाइबा मफम असि थमजनिंगेबा अगर Manipur state ki oiba ro district tare sengkhibada Kanglup ki oiba wakalon da sengkhibana te state asiki lengak hena mapung phana pangthokpa ngamna bagi pandam da sengkhibani haina Manipur government ki spokesperson ngarangthem Okendro na phondokre all secretary ta leiba minister asiki chamber da paumi singa unaba amada minister ngarangthem Okendro na hai anoba district sengkhiba si congress na lusingba state government asiki matam kuina dagi khalaglaba manglani Se Minister na lusingba yamna saksinba madi aron cabinet mifam amana anoba district taret sembagi wafam ase kopna khanaraba matungda laukhibani nauna senleba district taret asida boundary ge sayena ba tholakpada yangsena ba boundary commission ama retired judge amana lusingna semle loinana district sing ase ngarang haibadi December gi 8 dagi thabak toba hokre haina minister moirangthem Okendro na phongdoki nakalamaromda political party kharana anoba district taret semba ase lakadori ba general election ase yenglaga political mileage launana bahonaki honabani haina thamlakhi wafam lakhiba yamna laibak thibani haiki anoba district sing sengkhiba ga loinana state asiki saukat thorangi thabak hena mapung phana paikhat pang ngamlagani haina minister Okendro na makha takhi panba yaba mana yamna thajadaba maongda state asiki district mapan lairambadagi anoba district taret haibadi Jiribam Kangpokpi Kaksing Tengnopal Kamjong Ferzol Noni bu mapung phaba district oiragani haina tha asigi nipanda state government na lauthokibani yamna su surgical strike dona semgiba cabinet mifamnina madugi kudong chadaba legibana koi thamjagidabani akhanna na tamnana kanagum ta koi plan na traga top amani ta pau pigi haba pham lejade tam kya gi mamangdagi koi nangaina raba maruina Jiribam Kangpokpi district sidana tana emoriba district sing the administrative convenience ki kudong chaba bagi damakta khanjare haraga Manipur sarkar na district taret lauthopigre masai ja political mileage ge na thamba wafam dudi yamna apikpa wakhal madudi ko yam condemn to is maina tawon janing de lebak ki oina state chi gi kana na ba tobuni Jiribam gi mi do Imphal East ta na Porompa ta na lakpa da moi gi sem bagi sibu political mileage ro Faizol da ses de gi na kilometer chani hen ba se lakpa sibu ko political mileage ro it's a long due ne ko Naga lusing basinga kariguma mata tanaram dana Manipur government anoba district taret nauna sengkhibagi mayokta
United Naga Council na Naga Miam gi oiba mifam ama lagliba December 12 gi ayuk pung 13 taba matamda Senapati da pangthok lagani haina laukthokre. Government anoba district taret nauna samleba asi asokpa mafam da thum thaksin baga sam ane haina United Naga Council na serol lamada yamna akanma mongda yaningda phongdoragli. Naga khaktana makhoi gi thajaba amadi lam kanjagani hairi United Naga Council na makha taradun hai Miam na economic blockade ki khongjang handoknaba UNC da haijabagi mahutta Miam na Manipur government ta oina issue asi warosin puraknaba taksin bana afaba oigani hairi loina na makoina sangsileba blockade ki khongjang asi lamdam asida khundari ba kanglup amatagi mayok tenate government ki thawa sadaba thawongi mayok tani hairi UNC ki President Gaidon Kamay amadi Publicity amasung Information Secretary Sankhui Stephen condition amata yaudana thumatam da thadu haiba demand toraduna ngarang ukrul da miang oiba khongsan am satkre ukrul gi Wino Bazar da leiba Tangkul Nagalon ground da pangthokiba miang mifam aduda TNL ki President Wifan Jimik na Prime Minister Narendra Modi da pisingadaba memorandum miang gi mang da fathoki Memorandum aduda UNC ki lusing ba ani Manipur government na phajil liba adugi matangda miyeng sangbi na panli tungda memorandum adu Deputy Commissioner Ukrul gi khutangda Prime Minister da pisin khi miyam gi khongsat amadi mifam pangtholingi manung ayuk pung 13 dagi numit yung pung 10 ama phawba pung ahong gi oina Ukrul town shutdown tawki UNC के President Gaidon Kamay amasung Information Secretary Sankhui Stephen anibo atumatamda Manipur lengang na thadu haina Council of Naga Affairs CNA Myanmar gi Central Executive Committee ki serol amana afil torgli Jeribam district pu full fledged revenue district oina laukthorapda harauk te ama phongdok kaloina na district asigi SP in charge oina thau puragadaba hana additional SP oirang khiba Hobson Sapambu miyam na taram na okre Jeribam police station gi ground manung da pangthok khiba thoram amada District asigi SDPO RK Sarles OCNG ya school bu miyam na thagat wai kya phongdok tuna taram na okhi bagaloina na officer sing asina miyam da tawimal khangot khi bagaloina na nungsi sana na santi leiba sokot pa district ama oina na bohona minase hai wafam thamki amarom da Jiribam district demand committee na su minister Okram Ibobi Singh da thagat ba phongdorokhi Transporters and Drivers Council TDC ki steering pai dabi khongjang handokre ngase escort ka loina na gari kaya Imphal dagi Jiribam tamna sangkhre loina na hangsit tagi gari satret henba Imphal tamna laglagani hairi TDC ki phire base ngase ayuk CAF amasung PD amadi Works Minister KSS Berian gi Sember da council asigi President Ais Ranjit na lusingba mihutka minister masaga unaraba matungda yasina ba mapurak ngam khibadagini MJ Avenue da leiba TDC ki office da pawmi siga unaba mada council asigi President Ais Ranjit na hai Imphal Jiribam lambi da driver handyman singna thangnari ba waba sing loina na state government amadi mari laina ba authority ki misang mikhai naibagi moongda pen da badagi steering pai da bagi fire basi TDC na lokhibani adubu CAF amasung PD amadi works minister na thajaba pirak pagaloina na state asigi miyam na nomada sangdaba yadraba polam phangda bagi awaba thangnari basi yenglaga TDC na gari thopi ware basi lobani haina Ais Ranjit na phongdoki madugi chathok chachin taunanaba adu phawada ekhoi department gi gari leitaba khotaba hek matang chadaba yawba singdu su thoktanaba gari leinanaba phawda proposal taurani ekhoi adumaina haibire nomada sangdaba yadaba polam mayam ama wasilapasina marum oiba amadi nahan Jiribam da puchan biraktana lehoba driver handyman singdugi awabadu yengakanda ekhoi penba pendabadu kaukthoknarakanda ekhoina madugi wafamdu thamkhrakanda nakanda gari si ekhoi chalani haibagi styling thadokgi phireptu ekhoi handok le Vietnam National Assembly ki chairman oibata natana Communist Party of Vietnam Standing Committee Politburo ODB Nguyen T Kim Nganbo New Delhi da Indian Foundation ataram opgi thoramda Manipur ki governor Nazma A Heptola susaru yarore New Delhi ki Hotel Taj Palace da pangthok ki opgi thoram aduda Dr Nazma Heptola na Southeast Asia countries singa India ga gi mari asi kankhat hanba mathok tai hai wafam phongdolam ki hairi ngarang singjamai mei mamlaikai da bom pokhai bada sopan nangkraba mioi taruk ki manungda ahum amadi aso asoingam yaudana hospital lagi discharge tawkre
Leihoriba sokpo ahungi manungda miron bi mau naha amasu yauri hairi adubu makoi ngasi operation torba yana lairi thodok asiga mari lainana singjamai apun banapi lopna sinduna wakan infam ama sathakre wakan infam aduda yaukhiba kendra sigi MLA su oiriba revenue amasung forest ki minister ai hemo sandrana thodok asibu kandem tawbuga loinana pendaba phongdorakhi wakan infam aduda lakatoriba assembly election asida kendra sigi BJP ki mere oigadoriba oinam Romain amasung nupi lupki secretary S Sumatina phongdorakpagi matung ina thodok asigi matangda chapchaba action lokhatpiu haina Manipur government da appeal torakli यामना तमथीबा सिगुम्बा थौदोक असे मसी कंडेम तौगेना कोई थोकचरकपनी मीडिया की थ्रुदा मसी कोई अपील तौजनिंगी मदुदी सिंगजमई की गात नते एनीवेयर सुमाइना अकोई की बॉम की कल्चर अदगी इनोसेंट यामना मलाल लेजदबा प्रजा सिंगदा अशोकपन नाइबा सुमाइना यामना वाखन खंदबा ngamdaba यामना मिनुंगसी लेतबा सिगुम्बा थौदोक असे अकोई कंडेम तौई बॉम लंग जलंबा से तसेंगना सिंगिमई प्रजा खुदिमंगना asuma thabak se matungda amona tobigunu haina koi pumnamakna yanaraga ngasigi student protest ase phamjabani amu ana sigumba thodok sing ase makha tana thoktana bagi langla langjil ama phangaba sida akhoi chap chaba action lobiduna condemn tawriba wakami phamma sina sarkar gi pungning singsinjari Nopelal ningsin numit December tarani thoi lisini taratarung lakputan nopelan thengna khipa imai oibis singda ikai khomna bu utpugaloina Lona Tinkraba National Revolutionary Front Manipur NRFF na Manipur Miyam na Maruay na Manipur Nupi Singda Yaipa Pauzal Pirakli. Numida si buneng sing bakakta na Manipur da Nupi Lan Kayagi Poram Yalak Pagi Thawangbo Tengna na ba Manipur Miyam amadi lamda masigi Nupi Kunay da Thauna Piba Numit Oina Lebli Bani Haina Lubasigi Information Amsung Publicity Secretary Sanazawa Mitay na Thokpa Sero Lamada Thamlakli. Indian Medical Association Manipur State Branch na sinduna kontra nito Suball Manipur Medical Conference ki thoram ngasi lamphel patal laiba Indian Medical Association ki conference hall haudo kre numidini sathagadaba conference asigi matangda Indian Medical Association ki CWC ki member asangbam Vivekananda na haikibda healthcare ki lamda tawgadaba thabak thorom ki matangda khananaba conference ase pangthokpani sahi asigi oina diabetes haiba hiramda lamdam sigi masak naiba Dr. Kayana Saruk Yaduna killer disease amani hainariba laina ase muthanaba amadi karamba laying sing satagada gi haibigi matangda sukopna khanagani haiki Manipur ki doctor ayamba loinamak attend tawraga koina scientific papers the ideas mayam share tawraga healthcare gi maramda state sida kari progress porakpa yaba adugi khanabagi adugumba only platform in Manipur where doctors from all the specialties medicine surgery loinamak na pullaga adugaina congregate tauba adugumba koigi conference amane ngasi akoina pangdokchari waheng lekai parking amasung sagolban mainolerak masinda Impact TV ki optical fiber tatpatigi maikai adongi Impact TV ki viewers singna Impact TV ki program sing pungja khara yengba phanghan khidre Impact TV ki technical team singna ngasi numidang athingma phawba samjin badaki signal phangba hokre kodong sadaba khara thokhiba asigidaba Impact TV ki management ki maikai degi nungaitaba phongdorakli matang swatch the break ama lojage Manipur amadi maling tongan tongan we I pau singaloina na ikoi break tagi yamatun hanjarake Impact News buming taduna lebiu Angels Coaching Center, Uripok Polemlaika Imphal. Admission starts for Class 10 Revision and Class 1 to 10 Foundation. Our achievements: 11 position holders in 2013, 2014 and 2015, 20 position holders in 2016 including first positioner. There is an unparalleled coaching center in Manipur. I see success in Angel Coaching Yarn Body. Pauzen Zaba Northeast India Development Party asi iramda Manipur gi chakha thorangi damakta hiram khudingda kathokpaga loinana apunbagi pangalama sagaliba political party amani NEIDP na lisani tara tarita pangthokadoriba taramanthu suba Manipur Legislative Assembly mikhalda party asigi damakta miyagi mahut sinduna leibaki thodang lobina bagi damakta tampaki constituency nifumakta mirep oibiningba madik charabam de leibaki chana kanglon gi oina akaiba leiti habigi kudam leibiba masa masa gi constituency da miyagi support fanglaba miyoisina paujada sipizari arepa apamba leibiba sina isagi biodata makada pizari ba sari yohon birakna khanganjari ba Northeast India Development Party Sagolban Tera Lakrakon Leka Imphal.
Admissions open. Temple of Learning School gi admission hauzare. Loinana school asina chahi tarama pung farak pagi harau tayama fongdok paga iroinana. Satra satri sing ming chanbada kudong chava kayam pizari. Kudong chava sing asi akak nabasit karakakini. Thuna ming chanbiyu kudong chava sing si mangan biganu. Akupa marol gidamak Temple of Learning Kanchipurda contact tobiyu. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. mayam mo kana taram no sari bulletin asing makata papaw mayam da lanthok sari Prophet Muhammad ki mapong namit miladuna bi gamari laina na lagle December 12 gi mahuta December 12 da oina Manipur gi government gi office sing amadi mahi tamham sang singda suti tharagani haina General Administration Department JAD na khangalakli loina numit asi bank amadi financial institute khuding makta su suti oigani haina su Manipur gi governor na khangalakli BJP Manipur Pradesh ke election management committee ki convener Thongnawjam Sawana party asi president oiringai da Hanagi DGP Yumnam Joy Kumar asi BJP di yaukiba leite online da ming sanmani haina ti Sawana phongdokhewa asi yumpham yaudaba aran wafam ni haina BJP Manipur Pradesh ki hojik election amasung administrative cell in charge oriba Hanagi DGP Yumnam Joy Kumar na phongdokre ngasi uripong narem thong da leiba Yumnam Joy Kumar gi yumda pawmi sing unaba mada Joy Kumar na haikibada haukiba sahi lisini taramanga gi April 13 da Lok Sabha gi MP Nagendra gi Kuthang da New Delhi da leiba BJP Central Office da satuna BJP da yaukibani haiki loina na police recruitment gi matang da aran mathabak thorom kaya tauki amadi fact encounter gi casing da senaba mioi ni haina Thongnawjam Sawana yumna Joy Kumar bu maral sikiba adusu yumpham yaudaba wafam ni haiki Joy Kumar na hai hojik phawbada Supreme Court leriba fact encounter gi casing asi loisindribani masida matokram da fact encounter sing da senai haigadoribano haikibagaloina na police recruitment gi matang da su niyam gi matungina loina tauki masida sengba somba khangdana pangang da ngangbagi hainabi asi thadok haningi haina Joy Kumar na phongdoki Ramlal Thaina mayam khangna biromagani National General Secretary Organization ga wari sanaga ai background ga lorga phare yare adu nang chalo adumai tawna tawraga ai si pide yawgibani online da join to bunate ai matamda fake encounter mayam tawi ade recruitment gi kari tawi ko ligana yam panbam shoy Supreme Court ta sumai tawna fake encounter masung ni haina thajaba ya ba allegation oiba sumai masing lei haibigi wadani taseng na proof tawna fake encounter ni haibigi ka chapchaba huji phaw ka su leibinate adu encounter da yauri kholu ena taw adu amatan nate recruitment tawgibagi matang chaida ai DPC gi I was never chairman of Snate, member of Snate, I Makada Togi Habi Wadan. Togiva DPC Mayam Singh say it was as per the issue rules and the Sabiski Kanotor method of loining us upon it. BJP ki booth level workers ki oiba conference ma ngasi 32 wangkhim kendra gi lakatoriba Manipur Legislative Assembly election da BJP ticket tamikal thengnana ba sem sariba Sri N Thangal Luangi yaripok Bisnu Naha awang lekai da leba mayum da pangthokre karigumba BJP ki ticket phanghodrabasu BJP ticket aphangba candidate sagotkani haina Thangal na conference adu da phongdoki thoramadu da hanagi minister amadi BJP ki spokesperson Okram Joy BJP ki spokesperson Dr Nimaisan Luang Wangkhim Kendra ki BJP ki President L Sunil Kumar Maite amasung Kendra asigi BJP ki worker mayam su sarugyaki MLA Shyam Kumar na Andro Kendra asigi napsagi seng yenbada asan mirai naituna yele haina Uplement Committee Andro Sangam Nabi branch na thokpa serol amada phongdoragli serol asina makha taradona mari lainaba authority na yangsen bina maso appeal tawragli Manipur da hojik ariba phibam ase miyam na matik saba mihut thagat khidabadagini haina CPI ML Liberation Manipuri ni na thamlakli ngasi tera chingbai jam laikai da laiba party asigi office da pawmi singa unaba bada party asigi state secretary sapam samangona lamdam asida afaba governance amal puraksi hairabadi mikhal gamari lenena voter singna candidate singdagi sel lawba amadi sel lawduna saksa hijana ba kaya tawbagi hainabi asi thadokla si haiki election की मतलब मकोइना vote कारीबा candidate अमदी काद्रबो ओइतारगसु मदुदगी सेंजा तुमजा तबना असा अतक तौगिबा अदुगी consequence ने न तमजगे अदना मणिपुरदा कोई voter प्रजा सिंगले कोइना अपील तौजनिंग बदी कोई रादियोलादा
ꯑꯩꯈꯣꯏ ꯑꯣꯏꯗꯕ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯉꯥꯡꯕ ꯑꯗꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯅꯦꯅ ꯀ꯭ꯂꯦꯝ ꯇꯧꯖꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ Khetrigao Assembly Constituency ki manung sanna Khetri Makhalekai polling station number 4/28 laiba Allah Said Basir Ali gi yumda lakadariba lisini taratare general election ki mari lainana mifam ama pangthokre mifam aduda Khetrigao AC ki tongan mai mafam singdagi lakpa Muslim lusingba kaya saruk yaki loinana BJP Khetrigao mandal gi intending candidate TS Nandageshwar na Furuk ki khenaba thamdana miyam gi seba tawgani haina thajaba piki Bharatiya Janata Party ki ticket ta mai paktuna Maya Imphal Municipal Council ki chairperson oirambati party asidagi toktuna handakta Indian National Congress ta yaukraba BM Saifullah Eli Sauba amadi mahakal loinaba miyoi marpuni pan opagi tharamama ngasi Maya Imphal multi purpose hall da pangthokre Maya Imphal Block Congress Committee na sindana pangthokiba tharam asida Education Minister Dr. KS Ratan Kumar susargyaki All India Lawyers Forum Manipur State Unit ki ani suba state convention pangtokhiba loinana member kunmatoina sab state unit ki executive committee ma su semkre haina union asigi serolamana hairagli P Tomsa Salam Pariluang amadi PH Jibitana mathangsina President General Secretary amasung Treasurer ni haina serolsina makha taragli Thawal khonok da sagaliba 400 kV mega power project ki Thawal power house ta mai purakna ba Thawal Wangmataba Koizam Lerakta IST wire punaba yungliba electric pole yungliba se miyam da kudung tiningai oi hairi pole se mafam saba miyam da kudung thiba thokloidaba mafam da hongdok pinaba demand da ngasi Thawal Wangmataba Koizam Laikai da wakharin famama phamkhre Manipur State Kala Academy na sindana kontrani pan suba sahi oiba State Exhibition lising ni taramani pangthokani haina Academy asigi serolamana hairagli lupa lising yang khai gi selgi mana yauba award ani pina nabagi damak exhibition asidagi khangani amasung akupa marol gi damak kumalam pakta leba Academy asigi office gi khangbiba yagani haina serol cinema kha taragli ngasi malem pumbi oina International Human Rights Day palan tauriba asigi saruk oina Manipur da Working Committee of the Apun Ballo Manipur na sindana numit asigi palan thoram pangthokre Palace compound leba lamyan ba sanglen da pangthokiba thoram aduda senior citizen Dr. Lokendra Arambam National Awardee Ibotomi Khuman Apun Balluk Coordinator Joy Singakham amasung Apun Balluk ki Coordinator Polindro Konsamna Presidium member oiki loinana tongan balluk amadi sangstan singi mihu singna sarugyaki Manipur University Court holders who stand up for someone's right haiba thimda International Human Rights Day ki thoram pangthokre Manipur University ki Center for Human Rights and Duties Education asindana pangthokiba thoram da Manipur University ki tongan ba department singi professor sing amadi mahiroi kaya na sarugyaki Haukiba sahi lisini tara mangadigi hauna Sky Hospital amsung Research Center na ngasi phawda sahi tara ni pari makada leba angang singda free heart OPD consultation gi kodong saba piduna lagli haina hospital asigi serolaman hairagli hojek phawda puna angang satret ka kulhum doida masigi kodong saba pangan khibaga loinana layeng ba lagli basingi marakta heart ki ahoba makul mention ba natraga often heart surgery tawdaba yadraba natraga operation tawdana device hapa mathau taba asina singba ayamba oiri haina serol sina makha taragli CC Higher Secondary School da Science hariba subject makhal asigi matang da Millennium Science Lecture pangthokre Science ki maram da lecture pibi ki tharamadu Manipur Science Communicators Association na Manipur Science and Technology Council Mastek ki matenga loina na pangthokhi bani lecture pibi ki tharamadu da mahai loi sang asigi mahai loi sing amasung oja sing saruk yaki lamdam asigi science subject ki professor ahumna science ki kanaba Science na malem da ahong ba ama puragliba masung sahi asigi oina physics biology na singba hiramda Nobel Prize pangkraba miyoi singna tijin khiba singi maramda lecture piki अखोगी लमदम से लेरिबा इंखलकलिबा अंगांगसिंगदा अखोगी वर्ल्ड की स्टैंडर्ड पृथ्वीदा साइंस की होंगइबा नुंगटी होंगइबा असिगे अहोंगबसि अखोइदा मथंग मथंग हपचंदना अंगांगसिंगसि नॉलेज अप टू डेट ओहनबा अदुगा मखोइ तुंगदा मखोइजु पृथ्वी की साइंस की लमजेंदा यावबंग अपनाबगी दमकता अखोइना इंस्पिरेशन मंगोन पुनिंग थौगतपा ओइना पांथोकजबा प्रोग्राम नि
लाइक सिंफा पुबगी महुता अखोना नॉलेज बेस करम नॉलेज नो हाइबदा प्रैक्टिकल यावबा नॉलेज बेस तौरकांदा अखोगी मदुगी थियोरिटिकल बैकग्राउंड अखोई पुथोकनबा सुम अखोई तम तम सुम होनजरकनी Transporters and Drivers Council Sindra Hayang Ayupung Taritaki Konung Mamang Dalaiba Kusum Oil Pumda Manipur Pumbiki Oina Tata Magic Winger Amadi Authority Singda Diesel Tau Yengani Hairi Jose Nasino Magi Sanabiki Pauda Southern Sporting Union Singjamei Humpu Suba Sar Surusan Singh KCSI CBA Memorial Football Tournament ki quarter final Sankri Ngasi tournament Asi Sanakiba pre quarter final ki match Samada Southern Sporting Union Singjamei na Anoba Imagi Mangal aim kabam lang kai ba panjal ahom ani da maiki ba piba ngam ki tournament asigi quarter final sangba ngam khraba Southern Sporting Union Singjamai gi sanaroi TS Rosen na match ki yang kai humdoi amadi marfu humdoi suba minute singda panjal ani aduga MD Sahiduna match ki marfu mapan suba minute ta panjal amaga sanki sathariba CC mid asigi ngasi sana ki ba match asida maiti horoba anoba imagi mangal aim kabam lam kai panjal ani aduna and Pritam na match ke kunmari amasung yankai mari suba minute singda sanki knockout basis ta satagadaba tournament asigi hayeng sanagadaba tara humdoi suba match ta nako nambul mapala madi DM Rao awang sengmai ani na lamba taunaragani All India Football Federation ki being makada under 16 race of India 3 gi League match sing ngasi dagi Kuman Lampak Man Stadium da sanaba hawkre ngasi football league asigi ahanba match ta Neroka FC sangakpam amadi Aizol FC Panjal ani ini sanadra draw oiki league tournament asigi ani suba match tana Tata Football Academy Zalander amadi Steel Authority of India Limited Bokaro ani na sanakiba match adusu Panjal amamam sanadana draw satki tha asigi tarani thoida football league asigi makata match ani sanaragani Ahum Super Sector Trophy Football Tournament da YDCL Yumnam Khunau A Mai Pakre Hairi ngasi tournament asagi Nipan Sabal League da STT Sector B team YDCL A draw sakhi satharali ba tournament asagi Mapan Sabal League na YDCL Yumnam Khunau A na BSU Nongpo Kaksing bo Panjal Mari ani da maiti ba piki heng satharali ba football tournament asagi Makhata Bal League match ani sanaragani haina tournament asagi convener na thadrokpa serolamana khangalakli Manipur rate na MCA Challenger Trophy ke ahum suba position takre ngasi luang sangbam dalaiba luang pokpa cricket stadium da ahum suba position ki dabak sana ke ba cricket trophy asige match aduda Manipur yellow na toss ngamdana batting hana sana ke bada apiba over nipu yobang ngamdana over kuntra nipan ga ball amada wicket taramak turga somna giran barpu taruk khak lawbang amki masigi paukumda ani suba batting sana ke ba Manipur rate na over kolum doiga ball ahumda wicket mari khak turga mai papagiran marpuni pan adu lawduna match ase wicket taruk ta mai papagam khi Manipur red ki all rounder Sultan na wicket mari amadi run kun lawduna match ase ki man of the match taki Manipur Cricket Association sendana satharaliba cricket tournament asida team mari na saruk yari hayeng tournament ase ki final da Manipur blue amadi Manipur green ani na lamba tawnaragani Singjamai Kang tournament ke sahi yankhai amadi humpu suraba singi oiba league knockout tournament da khundrakpam kendra kangkhut semi final sangkhre ngasi namarakpam mandop kam community hall da singa mathaki Singjamai Kang sangda sanake ba tournament ki ahan ba quarter final ge match samada khundrakpam kendra kangkhut na kaisam thong kendra kangkhut pu Panjal tara taruk ta maiki ba piram laga semi final sangbangam ki Singjamai Kangkhut na sindana satharali ba tournament asigi ani suba quarter final ge match samada Wangoi Kendra Kangkhut amadi Thangmebal Kendra Kangkhut ani na tha asigi tara humdoi da laba tawnaragani Taruk suba CYLC State Level Open Tennis Tournament ke under 12 boys ke final da Ice Bhusan amadi Aswarjit ani na laba tawnaragani ngasi sana ke ba under 12 boys ke ahan ba semi final da Ice Bhusan na Biki bu tara nithoi tara da aduga second da semi final adana Aswarjit na Nirajbu mapan tare tamai thiba pibangam ke tournament asigi men's open dana case bonana losing lukrambu tara marida aduga premjit na Rivaskar bu mapan tare tamai thiba piram laga semi final samangam ke Manipur Tennis Association ki lamjing makhada Association of Tennis Lover Singjamai singa mathak na sindana CYLC ki
Deco Turf Sataragli tournament asigi haying veteran above 45 years ki match sing sanaragani. Tournament asida under 12 boys sanaroi Nipan men's often than sanaroi taramanga aduga veteran above 45 years tana sanaroi kunna saruyari. Humdra Tarelak Suba, Nupilal Ningsing Toronga Mari Lena Nupilal Ningsing Lamzel Ngasi Zirimam District of Fangtokre, Lamzela de Sahini Pugi Maka Amasung Sahini Pugi Mataki, category Anitona Kaidokana Ziribam, Sandra Purdaki, Lamtadana Zimpal Office Lamtongpam Oiki. Arabada Bulletin Hasiki headlines Amona Miam the Tamzari. Prakash Zarekar na Chief Minister Okrami Bobi Bukang Lup Marakta Kaibung Tahan na government pai na bahona rehay na maral sikre. Election mayada no district sing laukok pahay basi Manipur government na kudong tiba baton tawbaga sa manay hay na Pradhat Singh Patel na tongdokre. Anauba district tariat sayang hibasi Congress government na sige matang kuina de ki manglagla babanglani hay na Minister Okendro na Fongdokre. Transporters and Drivers Council ki steering pai de ki khongjang handokre ngasi escort kaloina na masing yalwa ba gari sing ziribam tamna sangsingkre. Amasung SSU Sinjamay na M Khabam Lamkai ba panjal ahum ani da maiti ba pitna CC Met ki quarter final sangkre.